Kalenggi Humni Panbagi Epa-Epugi Palei Hanbagi Khongchat Shougatkani Haina Kabui Union MANIPUR ki President Dr. K.HEERA Kabuina PHONGDORAKLI K.HEERA na Thadorokpa Cherol lamada makha taraduna Maihorol dagi chanaduna thambiramba inat kanba amadi yokhatpa haiba asi yalhomi yek salai leizaba furup ki achoba thodangni salai chagi inat mangkhragadi aikhoi yalhomi ki identity mangbaga chaf manare madam aduna Jahi kaya tumluraba salai taret leiba Epa-Epugi nat chalamba singna 1945 ki Kalenggi Humni Panbada mai paiduna thambal khonggi mafam amada inat hingat hannabagi damak wasak laukiba numit adubu ningsingduna Imphal West District ki Wangkai ngapigani Imphal East District ki Wangkai thambal khongdagi Laningthau sanamahi laisang fawa lakliba Kalenggi Humni Panba jaichat Kuntra da chatkadoriba Miyangi Khongchat asi Shougatkani amadi saruyagani amadi mijai khaktagi natana yek salai taret leizaba yelhomi furup singi mikap thokiba numitni haina lominnaduna pangthokadoriba Khongchat amadi thoram sing asi saruk yaminaduna mapung fan si haina appeal tarakli